Friends, mayamgi support tagi aigi channel asi monetize tawre ko ado monetize tawbasi koi just thama kharawdi helam do male do hajuk phawda ina monetize tawra matungda aingonda laiba income dusu ai mayam ucharage aduga monetize tawra matungda aingonda message lakhiba natraga aingonda warning lakhi mayam do adusu ai mayam de explain tawjarage video sida mayam nasu loi phoyem biro duga video si loini ankanda youtuber oina saning bhai tare YouTube te interest lai bi singi yam thina kana ba video masu oigane haina thajai ko aduna friends ai gi haji dashboard sai YouTube ki dashboard sida lai jare ko aduna ke no sida khoi gi 28 days ki ne ko ina sida uchari 28 days tai gi total views fangi basi 1.5 lakhs ne ko aduga watch time hours ne 6.9 ki haidi around 7000 watch hour yo ga khatam udi wale ko adu ke no gi ngarang han gi update torok te ngarang gi update toraga di 7000 khara udi hela ne ba no mada dum watch time hours se 200 ki chang da dumani hengat pane ba adagi sida subscriber si haju ko da 28 days se sida ina fangjari si mayamgi support gi laksari si 1.8k subscriber no na lakre ko aduga 28 days fawda ina engonda haju fawda mohoina YouTube ki site gi engonda lakhiba amount sina 1729 point something ne village ado segi si 28 days ki ne ko ado ai gi keno taw khiba se ai gi monetize taw bi si tha khara budi tha ma khara budi heleba aduna sigi apun basida tamtang yeng si ko kya apuna lakheba do 365 days di yang se ko sigi sta around 3500 something adu mai leidana lising mari yo do khra wali ko adu pay out to si ma khoina haiba si $100 da dumaina phangane haiba di adu di charakna lising ma panga changa dumaina yoro kanda tara gi maya hai tare adu tani ko pay out ya do si adu sigi seta sengba gi di lising ahunga chamanga se keno si matang kui binate ko tha ama makhai ani muki chang oiram go exact ai kawre adu gi manung da lakhi bane aduga ta sengba gi amuka ina sida haijaningi se ai keno sida harasi 28 days ta harse ko 28 days sida aina work to ki baje ta sengna ingonda video fazana thagat pa horaga amount lakpa ho ki basidi around 15 or 16 days mukta ngairi adun siki amount se aina se 28 days haibagi wane ba sigi 28 days se tasengba ji 28 days hu de ko si limit tranga ni tramari tramangani adai da lakpa amount ne ba si 1729 se eno to bagi pesa id video thagat khide ba video thagalai se handa ki akoi gi FIFA World Cup ki manung do adu da video thagat pa hobune ba duga akoi gi Middle East ki war gi matang geopolitics ki matang ju thagali da ko adu da lakpa ne ba aduga mamangda adugi mamangda thamo ki mamangda thagat ki video sing do adu da de amuka ingonda pesa lakhide ba kai no har kan matam da monetize tawdri ba adu monetize taw khara wa hi matam mayamgi support su kahena lakpo oi hideba ko adu mayamgi support fazana laisi handa numit 30 ni 35 se swaida lakpo hobudagi sumaina watch time hour ka yokhalaktana dagi subscriber hengalai se thama khaimuk ngai rieba ko aduna thamu ki chang de di hajik lairiba current situation je sumaina sat kanda dum tha ama makhai ama gumba di agi wakhanda su mayamgi support fazana tawbiraga di $100 do dum yawra kanda piau tawdo maleba ko ai friends sing amazong ai go support tawire bai sin now sing da in hijing basi ai ning asi tang to so account da laksari ba nga sai YouTube tagi fangjari ba income khara se ai ngon do hoi payout ko di tawdri ko adubo masida fangi ba lai ba sing se taseng na ga da ai khakna ya ba na te mayam gi support tagi lai ne ba adun mayam gi support yauduna sumaina kari gum am taw ngam mara te khoi creator sing china ko aduna ai ngon do wakhan da lai jaba hai tar ai na ji khanjari se payout taw matam da payout taw basi one time khakna ta ba aini he payout taw khudingi payout taw basi makoina pi bisa $100 da hayo ko aduna $100 se koina sang oi ko aina khanjaba da mayam na bu support fazana tawbiraga di tha ama makhai ama gomba da phanggi basu yayo ko aduna payout tawra matungda madugi laiba income se 100 pu hen bo igera 100 khatang oigera any lakpa YouTube ki oina ingon da lakpa account da payout da lakpa amount se asigi amount si mayam du saina khara share tawge khalle ko adu mayam da share tawu se ai matam da haijara age adu maru aina share tawge khan basu ayu support tawbi ba may subscribe tawbi be sinau sing se mayam da ge lottery tawbu oigera any atopa method ambu oigera adu mayam gi wakhan da laibu du su comment da thambiro kamaina tawbi ya ge habadu ko adu ai mayam du gi majority oibadu ai lokot charaga adu maina ai madu me apply tawjage khalle duga every payout tawbu khudingi first ka kinataba tha khudingi ai account se da laiba payout tawbu khudingi ai subscriber sing se asidagi marup ki type ta lottery oigera natraga atopa method am oigera method to jum habiro ko mayamna adu main tawraga ina mayamna sum share tawminaraga punna dum satminage na khalli ko adu mayamgi mosun phongdok piro aduga ngasi aina yamdra subscriber ngasi yamdraga se lising 8 nipang khatang yojari se
ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯇꯒꯤꯅꯤꯀꯣ ꯑꯩꯒꯤ ꯃꯐꯝꯗꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤ ꯌꯥꯝꯖꯗ꯭ꯔꯒꯁꯨ ꯌꯥꯝ ꯊꯤꯅ ꯃꯃꯜ ꯂꯩꯅ ꯂꯧꯖꯩ ꯑꯩꯉꯣꯟꯗꯗꯤ ꯑꯗꯨꯅ ꯃꯌꯥꯝꯗꯁꯨ ꯍꯟꯅ ꯍꯟꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯀꯥꯟꯅꯒꯗꯕ ꯀꯟꯇꯦꯟ ꯀꯌꯥ ꯑꯃꯁꯨ ꯑꯩ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯑꯗꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯣꯂꯦꯖ ꯑꯣꯏꯃꯤꯟꯅꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯤꯀꯣ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯒ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ